Meitei Langol gi area da Leiba Ahangba Lam Shing Kanagumba Amattana Leiba Amasung Yonbagi Thabak Chathaba Yaroi HAINA 91 Meitei Langol Coordinating Committee gi Advisor Salam Drubana Fongdorakli Hiramasigi matang dangasi Manipur Press Club da Committee asigi mihut sing yauna pangthokpa paugi mifam amada wafam asi fongdokladuna Salam Drubana hai Meitei Langol gi hauze hangduna Leiba tongan mafam kharada atopa furup ki miyoi singna khunda leita ba honarakle haibagi pau fanglei Hairiba Meitei Langol gi area sida atopa furup ki miyoi sing khunda leita ba yaroi haiduna mafam asida leiriba tongan malup singnasu khanghanbasu laikhrabane atingba simakatana 91 Meitei Langol Coordinating Committee nasu thamduna lakli Kanagumba athingba asigi mayokta thabak tawramba thangnarabadi maduda thorakpa afafatagi tekcha khudingmak masana pugadabani Meitei Langol area gi chingkhong chingya amadi area asigi atopa mafam singda hangduna leiriba lam sing Leiba yonba tauge hairabadi committee asida natraga leiriba Meitei Langol gi atei lup singda mangjongna pau pibiramu Kanagumba Meitei na kuki furup gi miyoi singna leiramba lam Leiba gi thabak tawramlabadi madu kuki furupta nakoinana support tawbani haina logani Maramaduna 91 Meitei Langol Coordinating Committee na thamliba wafam asigi wangmada Kanagumba Amattana thabak tawbiganu haina Salam Drubana makatana fongdoraki Haiba jagasida leisalamba thokpa taragadi amadi sangsalakpa taragi lam leiba yonbana singba tawba taragadi masigi afafata daitedo masa na pujagadabani 91 Meitei Langol Coordinating Committee gi maigidi gi su thamjari amadi mayamna Hanadi yauna lauthoktra leiriba jaga singsida sangsalakpi anu amadi aikoi Kanagumba hariba jaga lam leiba yonbana singba ki thabak tawba matamda aikoi leiriba 91 Meitei Langol Coordinating Committee amadi miyamgi organization leiriba singa pau phongna biu haibasi ngasi press media gi thongda 91 Meitei Langol Coordinating Committee gi maigidi gi thamjari